Tipaimu Assembly Constituency ki MLA oiriba ngursanglu Sanate da makhalamata ki han khanghanba mahaki movable amasung immovable properties sing huranba natraga manghan takhanaba honarakpa khudingmak Pherzawl amasung Jiribam district ta khundariba tribal miyambu usit thawoidabani haina lawgani haina Indigenous Tribals Advocacy Committee Pherzawl and Jiribam district ki maikaidagi phongdorakli committee asigi Department of Information and Publicity na thadorakpa cherol amada committee asina konba Pherzawl amasung Jiribam ke mafam ayamba Tipaimuk Assembly Constituency ke manung chanbana maram oiraga Assembly Constituency asige MLA Ngursalung asi Itac ke oinadi Constitution ayaba miyam gi mihut amani maram asina Manipur da popular government link asiga mari lainana Pherzawl amasung Jiribam district ke stakeholder khuding makka faminaraba tungda warep asi lawani hairi loinana committee asina Manipur da khundariba mar kuki amasung jomi singgi apun badasu makhatana support tawgani adubu state asida political gi ahongba lakliba asina maram oiraga tribal masel gi marakta nungsinada nabagi maram oihalloisi haina so appeal tawrakli